ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ, "ꯅꯠꯇꯦ ꯅꯪꯕꯨ ꯐꯅꯦꯛ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯇꯨꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯟꯗꯛ ꯏꯆꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯗꯤ ꯀꯣꯛꯄꯨ ꯉꯥꯎꯏꯅꯦꯍꯦ." ꯐꯅꯦꯛ ꯁꯥꯔꯤꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯅꯤꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ, "ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯁꯦ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯗꯣꯏꯅꯦ ꯏꯃꯥ." "ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯗꯨꯝꯅꯒ ꯈꯜꯂꯛꯏꯕ ꯑꯗꯨꯕꯨ? ꯁꯦꯜ ꯄꯥꯏꯅꯤꯡꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯏꯃꯥ? ꯑꯗꯨꯏꯅꯤ ꯀꯩꯅꯣ? ꯍꯩ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯤ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯂ ꯍꯥꯏꯕꯅꯤꯗ꯫ ꯌꯦꯡꯉꯣꯏ, ꯅꯨꯄꯥ ꯑꯃ ꯊꯤꯔꯒꯅꯦ ꯅꯌꯨꯝ ꯄꯥꯅꯕ ꯇꯧꯁꯤ꯫ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ." ꯃꯅꯤꯇꯣꯝꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯍꯤ 38, 38 ꯁꯨꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯆꯍꯤ 35 ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯐꯪꯗꯕ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯃꯁꯛ ꯑꯃꯅꯤ꯫ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯆꯞ ꯆꯥꯅ ꯃꯥꯗꯤ ꯊꯦꯡꯅꯔꯕꯅꯤ, ꯃꯥꯗꯤ ꯈꯪꯂꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯛꯁꯨ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ, ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯃꯥꯅ ꯃꯍꯥꯛ ꯑꯁꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯥꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯏꯕꯦꯝꯃꯨꯅ ꯑꯃꯨꯛꯀ ꯍꯥꯏ, "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦꯍꯦ꯫ ꯐꯤ ꯐꯅꯦꯛ ꯁꯥꯔꯒ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯗ꯭ꯔꯣ? ꯍꯌꯦꯡ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨꯀꯣ꯫ ꯃꯈꯣꯡ ꯇꯦꯛꯄ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ, ꯃꯅꯥꯇꯣꯟ ꯄꯩꯕ ꯅꯨꯄꯥꯕꯨ ꯑꯣꯏꯒꯦꯔꯥ, ꯅꯨꯄꯥꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯅꯪ꯫ ꯅꯨꯄꯥ ꯅꯨꯄꯥ ꯅꯨꯄꯥ, ꯍꯦꯛ ꯇꯧꯔꯦ ꯅꯨꯄꯥ, ꯑꯃ ꯇꯧꯔꯦ ꯅꯨꯄꯥ, ꯑꯩ ꯍꯦꯛ ꯎꯕꯒ ꯅꯨꯄꯥ꯫ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯅꯨꯄꯥ ꯍꯥꯏꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯏꯃꯥꯕꯨ ꯅꯨꯄꯥ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯕꯒꯦ? ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯅꯤꯡꯍꯜꯂꯦ ꯍꯥꯏꯕꯅꯤꯗ." ꯀꯩꯅꯣ ꯃꯅꯤꯅ ꯅꯪꯗꯤ? ꯅꯪꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦꯅꯦ ꯍꯩ? "ꯍꯣꯏ, ꯑꯩꯁꯨ ꯈꯪꯖꯩꯌꯦ꯫ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ パンꯕ ꯈꯪꯗꯗꯨꯅ ꯆꯍꯤ 35 ꯁꯨꯗꯨꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨꯊꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯁꯤ ꯈꯪꯂꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥꯅꯦ ꯍꯩ? ꯋꯥꯈꯜꯗꯣ ꯈꯤꯇ ꯈꯟꯊꯧꯀꯣ ꯅꯪ꯫ ꯍꯌꯦꯡ ꯇꯨꯡꯒꯤ ꯈꯔ ꯈꯜꯂꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯄꯥ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ." "ꯅꯨꯄꯥ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯃꯊꯧ ꯇꯥꯗꯦ." "ꯅꯠꯇꯦ ꯏꯃꯥ, ꯅꯨꯄꯥꯗꯣ ꯑꯩꯅ ꯑꯩꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯇꯣꯏꯔꯣ? ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡꯁꯤꯗ ꯊꯦꯠꯇꯣꯏꯔꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ." ꯍꯩꯃꯥ ꯍꯩꯃꯥ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯍꯩ꯫ ꯅꯨꯄꯥ ꯄꯥꯝꯕꯅ ꯉꯥꯎꯕꯗ ꯅꯪꯅ ꯅꯨꯄꯥꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯆꯟꯅꯐꯝ ꯂꯩꯇꯦ ꯀꯀꯥꯏꯗꯅ ꯇꯥꯅꯤꯡꯗꯦꯅꯦ ꯍꯩ꯫ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯣꯊꯣꯛ ꯀꯣꯊꯣꯛꯇꯨꯅ ꯍꯥꯏꯕꯤꯔꯤꯕ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯉꯤ, ꯑꯩꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯈꯪꯉꯤ꯫ ꯆꯍꯤꯅꯗꯤ ꯑꯁꯨꯝ ꯌꯥꯝꯁꯤꯟꯈꯤ, ꯅꯨꯄꯥꯅꯗꯤ ꯑꯃꯠꯇ ꯀꯣꯏꯍꯧꯗ ꯑꯁꯨꯝ ꯑꯔꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯠꯇꯦ ꯏꯕꯦꯝꯃ, ꯏꯆꯥꯅ ꯅꯣꯡꯃ ꯆꯦꯜꯂꯛꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯝꯗꯧꯈ꯭ꯔꯕ? ꯏꯃꯥ, ꯅꯪꯁꯤ ꯌꯥꯝ ꯇꯜꯂꯤꯗ꯫ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯀꯦ ꯈꯟꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯋꯥ ꯖꯥꯠ ꯌꯥꯝ ꯍꯩꯗ꯫ ꯑꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜꯁꯨꯅꯦ ꯑꯩ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯏꯕꯛ ꯑꯁꯤꯅ ꯍꯦꯛ ꯊꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯌꯥꯝꯕ ꯑꯅꯤꯗꯣ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯉꯥꯡꯗꯣ ꯅꯝꯗꯅ ꯍꯦꯛꯇ ꯐꯨꯗꯅ ꯆꯤꯡꯗꯨꯅ ꯄꯣꯛꯈ꯭ꯔꯤꯕ꯫ ꯑꯔꯤꯕꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯂꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯅ ꯑꯔꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯑꯩ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯝꯅ ꯇꯛꯁꯤ ꯁꯣꯟꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 35 ꯁꯨꯖꯤꯜꯂꯛꯑꯕꯅꯤ꯫ ꯌꯥꯔꯤꯈꯩ ꯑꯊꯨꯕꯗꯅꯦ ꯅꯌꯨꯝ ꯄꯥꯅꯕ ꯇꯧꯁꯤ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯄꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯥꯟꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ? ꯅꯨꯄꯥ ꯀꯗꯥꯏꯅꯣ? ꯅꯨꯄꯥ ꯀꯗꯥꯏꯅꯣꯕ? ꯅꯨꯄꯥ ꯂꯩꯇꯅ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯧꯔꯤꯒꯦ? ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯍꯦꯟꯅ ꯄꯦꯠꯊꯅꯕ ꯏꯃꯥꯅ ꯈꯛꯁꯤꯜꯂꯛꯀꯅꯨ꯫ ꯍꯩꯃꯥ, ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯗꯦꯕ?
ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯍꯥꯏꯕ ꯇꯣꯛꯄꯤꯔꯣ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯔꯣꯏ ꯑꯩꯅ ꯇꯣꯟꯗꯣꯟꯕꯕꯨ ꯆꯦꯟꯕ ꯅꯨꯃꯤꯠ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯐꯥꯗꯣꯛꯇꯨꯅ ꯄꯨꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯀꯣꯏꯔꯔꯣꯏ ꯅꯨꯄꯥ ꯑꯃꯠꯇꯗ ꯑꯩ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯈ꯭ꯔꯕꯅꯤ ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯁꯦꯜ ꯍꯦꯟꯅ ꯇꯥꯟꯗꯨꯅ ꯑꯩ ꯂꯩꯔꯛꯄꯅꯤ ꯏꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯂꯥꯡꯇꯛꯅꯍꯜꯂꯛꯄ ꯅꯪꯒꯤ ꯐꯤꯁꯥꯀꯣꯜ ꯑꯁꯤꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯃꯣꯡꯐꯝ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯗꯕꯅꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯀꯥꯟꯅꯔꯣꯏ ꯅꯨꯄꯥ ꯑꯃ ꯊꯤꯅꯕ ꯇꯧꯀꯣ ꯅꯌꯨꯝ ꯄꯥꯟꯗꯧꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯃꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯅꯤꯇꯣꯝꯕꯤ ꯃꯈꯣꯏꯗ ꯍꯦꯛ ꯁꯥꯎꯒꯠꯂꯤ ꯊꯃꯣꯏꯁꯦ ꯍꯦꯛ ꯁꯥꯎꯍꯜꯂꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯋꯥꯈꯜ ꯑꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯇꯨꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯆꯪꯗꯅ ꯑꯩ ꯑꯁꯦ ꯂꯩꯔꯨꯔꯕꯅꯤ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯅꯨꯄꯥ ꯀꯣꯏꯔꯤꯅꯤ ꯍꯥꯏꯅ ꯀꯣꯏꯗꯅ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯀꯌꯥ ꯑꯃ ꯃꯥꯡꯈꯤ ꯀꯣꯟꯅ ꯃꯗꯨꯁꯤꯡꯗꯣ ꯏꯊꯟꯅꯇ ꯌꯥꯝꯅ ꯄꯥꯝꯃꯨꯔꯛꯈꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯣꯟꯗꯣꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯍꯤ 10 ꯁꯨꯔꯝꯂꯅꯤꯀꯣ ꯃꯥꯅ ꯆꯍꯤ 10 ꯍꯦꯛ ꯁꯨꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯀꯣ ꯃꯗꯨꯗ ꯑꯩꯅ ꯉꯥꯏ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯆꯦꯜꯂꯨꯕ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯤ ꯂꯝꯕꯤꯗ ꯃꯥꯒ ꯊꯦꯡꯅꯕ ꯇꯥꯔꯕꯁꯨ ꯑꯩ ꯂꯣꯠꯈꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯂꯣꯠꯈꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯈꯤꯗ꯭ꯔꯥ ꯃꯍꯥꯛꯇꯤ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯀꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯔꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯀꯣꯏꯕ ꯐꯪꯗ꯭ꯔꯦ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯠꯇꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯑꯩꯁꯦ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯏꯅꯣꯠ ꯍꯦꯟꯅ ꯍꯦꯛꯇ ꯍꯥꯞꯄ ꯈꯪꯉꯤ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯨꯛ ꯊꯤꯒꯦ ꯀꯩꯗꯧꯕ ꯌꯨꯝ ꯄꯥꯜꯂꯣꯏꯗꯣꯏꯕ ꯄꯥꯟꯅꯤ ꯅꯨꯄꯥꯕꯨ ꯑꯣꯏꯔꯕꯗꯤ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯑꯩ ꯆꯦꯟꯅꯤ ꯑꯩ ꯌꯨꯝ ꯄꯥꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯁꯤꯗ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯔꯒ ꯅꯨꯄꯥ ꯐꯪꯗꯧꯕ ꯅꯠꯇꯦ ꯁꯥꯔꯣꯏꯗꯍꯦ ꯀꯦꯊꯔꯒ ꯂꯝꯖꯥꯎꯗ ꯊꯣꯛꯂꯨꯒꯦ ꯂꯝꯖꯥꯎꯗ ꯀꯣꯏꯍꯥ ꯍꯥꯔꯨꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯉꯤ ꯑꯗꯨꯒ ꯑꯔꯩꯕ ꯈꯔꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯀꯦꯁꯤꯟꯕ ꯍꯧꯋꯤ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯖꯩ ꯑꯩꯁꯦ ꯀꯌꯥ ꯊꯣꯏꯅꯗꯤ ꯊꯤꯕ ꯅꯠꯇꯦꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯀꯣ ꯑꯩ ꯀꯦꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃ ꯐꯪꯅꯕ ꯑꯩ ꯊꯤꯅꯤꯕ ꯐꯖꯅ ꯀꯦꯔꯤ ꯐꯤꯔꯣꯜꯁꯨ ꯑꯍꯟꯕ ꯂꯧꯊꯣꯛꯇꯨꯅ ꯁꯦꯠꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯏ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯉꯤ ꯏꯕꯦꯝꯃꯨꯅ ꯑꯃꯨꯛ ꯍꯪꯂꯦ ꯀꯗꯥꯏꯗꯅꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯅꯪꯅ ꯐꯤꯔꯣꯜ ꯅꯥꯟꯅꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯗꯣ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯅꯦ ꯍꯦ ꯍꯣ ꯅꯨꯄꯥ ꯊꯤꯔꯨꯒꯦ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯦ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯏꯀꯥꯏꯗꯦ ꯑꯃꯇ ꯑꯩ ꯅꯨꯄꯥ ꯊꯤꯔꯨꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯊꯤꯅꯤꯌꯦ ꯅꯨꯄꯥ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯑꯩ ꯌꯨꯝꯗꯒ ꯍꯜꯂꯛꯑꯣꯏ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯏꯕꯦꯝꯃꯨꯅ ꯍꯥꯏ ꯆꯨꯡꯂꯝ ꯆꯥꯗꯕ ꯇꯧꯅꯨ ꯅꯪꯅꯦ ꯅꯪ ꯀꯩꯅꯣꯃꯗꯤ ꯇꯧꯔꯕꯅꯤꯀꯣ ꯅꯪ ꯃꯅꯤꯇꯣꯝꯕꯤ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯃꯨꯅ ꯍꯥꯏꯖꯍꯧꯏ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅꯁꯨ ꯈꯣꯔꯣ ꯈꯣꯠꯂꯕꯅꯤ ꯇꯧꯔꯤꯁꯦ ꯂꯥꯏ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗꯦ ꯏꯆꯥꯅꯨꯄꯥ ꯑꯃꯇꯪꯒꯤꯅꯦ ꯍꯦꯟꯗꯣꯛꯅ ꯄꯤꯅꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯅꯨꯄꯥ ꯊꯤꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤꯅ ꯑꯃꯨꯛ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯆꯍꯤꯅꯗꯤ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛ ꯃꯍꯥꯛꯇ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯖꯔꯕꯗꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤꯅꯦ ꯑꯣꯏꯔꯔꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯀꯔꯝꯕ ꯇꯥꯂꯛꯇ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯤꯊꯍꯧꯔꯤꯕꯅꯣ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯨꯝꯅ ꯂꯩꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯄꯥꯝꯒꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯠꯇꯅꯁꯨ ꯄꯥꯝꯂꯝꯂꯣꯏ ꯃꯅꯤꯇꯣꯝꯕꯤ ꯆꯠꯂꯤ ꯃꯈꯣꯡꯅ ꯊꯥꯡꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯍꯥꯛ ꯆꯠꯂꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯈꯛ ꯃꯈꯣꯡ ꯄꯨꯟꯅ ꯊꯥꯡꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯕꯨ ꯎꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯟꯗꯛꯇ ꯌꯨꯝꯕꯥ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯛꯈꯤꯕꯅꯤ ꯑꯅꯧꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅ ꯂꯥꯏ ꯈꯨꯔꯨꯝꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯅꯤꯇꯣꯝꯕꯤ
ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯕꯅꯤꯀꯣ꯫ ꯄꯦꯟꯗꯦꯗ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯌꯦꯡꯉꯨꯅꯦ ꯑꯍꯟꯕ ꯐꯤꯖꯣꯜꯒ ꯁꯦꯠꯂꯗꯅ ꯅꯥꯄꯗ ꯅꯥꯆꯣ ꯇꯒꯠ ꯇꯒꯠꯅ ꯇꯦꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯜ ꯑꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯤꯕ꯫ ꯍꯦ ꯂꯥꯏꯕꯛ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯠꯇ ꯐꯪꯗꯅ ꯑꯩ ꯁꯤꯕ ꯇꯥꯔꯗ꯭ꯔꯣ? ꯉꯁꯤꯅꯦ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯑꯁꯨꯛ ꯊꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯣꯛ ꯍꯦꯛ ꯊꯨꯒꯥꯏꯒꯅꯤꯀꯣ ꯑꯩ꯫ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯑꯅꯧꯕ ꯑꯅꯧꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯍꯩꯖꯩ ꯑꯃꯨꯛ, ꯑꯅꯧꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯣ꯫ ꯑꯅꯧꯕꯤ ꯑꯣꯏꯔꯅꯤ ꯀꯥꯏꯅ ꯑꯩꯁꯦ ꯈꯟꯗꯤ ꯈꯟꯖꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯔꯥꯏꯕꯛ ꯑꯁꯤꯗ ꯍꯦꯛꯇ ꯊꯤꯕ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯇꯨꯃ ꯑꯃꯠꯇ ꯍꯦꯛ ꯇꯝꯂꯝꯗ꯭ꯔꯕꯔꯕ? ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯤ, ꯑꯔꯤꯕꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯕꯨ ꯑꯣꯏꯅꯤꯡꯕ꯭ꯔꯕ? ꯍꯥꯏꯁꯤꯅꯤ ꯉꯁꯤꯗꯒꯤ ꯑꯩ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯕꯅꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯈꯤꯅꯤꯀꯣ ꯑꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯒꯤ ꯃꯩꯁꯥ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯗꯦ꯫ ꯈꯣꯏꯔꯥꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯝꯄꯥꯛ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏꯖꯩ, ꯑꯦ, ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯤꯅꯦ꯫ ꯅꯨꯄꯥꯅꯦ ꯍꯥꯏꯕ? ꯀꯥꯟꯅꯗꯦ, ꯇꯞꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯨꯡ ꯑꯣꯟꯅ ꯈꯣꯏ ꯆꯣꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ, ꯃꯥꯒꯤ ꯈꯣꯏ ꯆꯣꯞꯂꯤꯕ ꯑꯗꯨꯗ ꯃꯃꯤꯠ ꯆꯣꯏꯊꯣꯛꯇꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯤ, ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯃꯗ ꯍꯦꯛ ꯊꯦꯡꯂꯨꯏ꯫ ꯑꯗꯨꯗ ꯅꯨꯡ ꯑꯗꯨ ꯖꯔ ꯖꯔ ꯍꯦꯛꯇ ꯄꯨꯈ꯭ꯔꯤ ꯇꯥꯅ ꯑꯣꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯀꯅꯥꯅꯣ? ꯀꯅꯥꯅꯣ? ꯃꯅꯤꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯅꯨꯄꯥꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯇꯞꯅ, ꯑꯩꯅꯦ, ꯑꯩ꯫ ꯀꯅꯥꯅꯣ ꯅꯪꯕꯨ? ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯏꯅꯣ? ꯃꯅꯤꯇꯣꯝꯕꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯅꯨꯄꯥꯗꯨꯅ, ꯃꯁꯛ ꯑꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ, ꯀꯔꯤ ꯃꯇꯧꯅꯣ ꯑꯗꯨꯕꯨ? ꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯏꯅꯣ ꯍꯥꯏꯕꯅꯤ? ꯁꯨꯝ ꯆꯪꯂꯛꯄꯅꯤ꯫ ꯁꯨꯝ ꯆꯪꯂꯛꯄ ꯍꯥꯏꯕꯨ ꯀꯩꯅꯣ? ꯃꯤ ꯉꯥ ꯆꯥꯔꯝꯗꯥꯏꯁꯤꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯛ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏ, ꯁꯣꯝꯕꯨ ꯄꯥꯈꯪꯂꯣ? ꯀꯩ ꯋꯥꯍꯪꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯉꯥꯎꯕꯤꯁꯨ ꯃꯥꯟꯗꯦ꯫ ꯍꯪꯂꯤꯁꯦ ꯀꯣ ꯈꯨꯝꯃꯣ, ꯅꯪ ꯄꯥꯈꯪꯂ ꯍꯥꯏꯕ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯣ? ꯃꯔꯝ ꯑꯃꯨꯛ ꯍꯪꯗ꯭ꯔꯁꯨ ꯀꯣꯛ ꯈꯨꯝꯂꯒ ꯂꯣꯏꯔꯦ꯫ ꯀꯌꯥꯝ ꯋꯥꯗꯣꯏꯅꯣ ꯁꯤ ꯈꯛꯇ ꯈꯨꯝꯕꯕꯣ? ꯏꯆꯥ ꯑꯅꯤ ꯂꯩꯔꯤ꯫ ꯍꯥ? ꯁꯤ ꯅꯨꯄꯤꯁꯤ ꯀꯩꯅꯣꯝꯅꯤꯅꯦ, ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ, ꯈꯣꯏ ꯉꯥꯏꯍꯥꯛ ꯆꯣꯞꯄ ꯑꯁꯤꯗꯅꯦ ꯌꯥꯝꯅ ꯌꯦꯠꯈ꯭ꯔꯦꯕꯅ꯫ ꯄꯥꯈꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗ ꯑꯇꯟꯕ ꯑꯃ ꯍꯦꯛ ꯐꯥꯎꯏ꯫ ꯆꯠꯍꯧꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨꯗ, ꯍꯣꯏ ꯕꯨꯡꯉꯣ, ꯆꯠꯆꯔꯤ꯫ ꯄꯥꯈꯪ ꯑꯣꯏꯔꯝꯃꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯆꯠꯂꯦ꯫ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯠꯂꯩꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯃꯃꯥꯡ ꯄꯥꯡꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ꯫ ꯈꯣꯏ ꯆꯣꯞꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯅꯤꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯃꯁꯤ ꯃꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ, ꯐꯤꯕꯝ ꯑꯁꯤꯒ ꯐꯤꯁꯨ ꯑꯃꯠꯇ ꯏꯟꯗꯦ꯫ ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯃꯌꯨꯝꯄꯥꯟ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯣꯏꯔꯝꯅꯤ, ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯕ꯫ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏꯖꯩ, ꯄꯥꯈꯪ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯛꯇ ꯃꯣꯏꯊꯦꯝ ꯇꯧꯒꯦ ꯇꯧꯕꯅꯤ, ꯅꯠꯂꯝꯗꯦ꯫ ꯄꯥꯈꯪ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯄꯥꯝꯗꯦꯕ, ꯑꯩ ꯊꯤꯈꯤꯅꯤ, ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩ ꯊꯤꯈꯤꯅꯤ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯂꯥꯛꯄ ꯎꯕ ꯌꯥꯗꯦ꯫ ꯃꯃꯥꯏꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯃꯨꯟꯅ ꯍꯦꯛꯇ ꯌꯦꯡꯗꯣꯏꯕ꯫ ꯑꯍꯜ ꯑꯣꯏꯔꯝꯂꯒꯅ ꯃꯃꯥꯏ ꯍꯨꯠꯂꯩꯗꯨꯅ ꯆꯠꯄ, ꯑꯗꯨꯒ ꯄꯥꯈꯪ ꯑꯣꯏꯔꯝꯂꯒꯅ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯟꯕ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯄꯥꯈꯪ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩꯅ ꯈꯛ ꯍꯥꯏꯔꯛꯇꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤ, ꯑꯉꯥꯎꯕꯤꯔꯣ ꯅꯪꯕꯨ? ꯀꯩꯅꯣꯅꯦꯍꯦ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ, ꯆꯠꯊꯣꯛ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯏꯅꯣ?
ꯅꯪ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯄꯥꯈꯪ ꯑꯣꯏꯔꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯀꯔꯤ ꯍꯥꯏꯕ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯕ ꯂꯩꯁꯥꯕꯤꯅꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯍꯣꯏꯃ ꯑꯩ ꯇꯅꯔꯣꯛꯇ ꯆꯣꯡꯊꯔꯒ ꯁꯤꯖꯈ꯭ꯔꯒꯦ ꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯤ ꯅꯃꯥꯏꯗꯨꯗ ꯅꯣꯛꯁꯤꯜꯂꯛꯀꯦ ꯑꯦ ꯅꯣꯛꯄꯕꯨ ꯃꯤꯒꯤ ꯃꯃꯥꯏꯗ ꯅꯣꯛꯁꯤꯟꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯣ ꯌꯥꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯃꯤꯡꯁꯦꯜꯗꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯍꯥꯏꯌꯦ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯅ ꯍꯦꯛꯇꯒ ꯍꯥꯏꯌꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣꯏꯅ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯈꯪ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯅꯅꯥꯛꯇ ꯆꯪꯕꯤꯔꯛꯄꯩ ꯋꯥꯅꯤ ꯅꯪꯕꯨ ꯅꯁꯛ ꯀꯌꯥꯝ ꯐꯖꯕ ꯃꯤꯅꯣ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯁꯛꯆꯨ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯤ ꯆꯠꯂꯣ ꯑꯗ ꯑꯉꯧꯕꯤ ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯗꯤ ꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯎꯕ ꯑꯣꯏꯔꯦ ꯌꯦꯡꯅꯤꯡꯗꯦ ꯆꯠꯊꯣꯛꯅꯦꯍꯦ ꯅꯪꯗꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯍꯦ ꯈꯨꯠꯊꯤꯗꯨꯒ ꯆꯠꯂꯦ ꯃꯥꯅꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯊꯤꯔꯒ ꯑꯁꯤꯕꯨ ꯄꯥꯈꯪꯅꯤ ꯅꯪꯁꯨ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗꯕ ꯑꯣꯏꯌꯨ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤꯇꯣꯝꯕꯤ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯃꯍꯥꯛ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯟꯕ ꯃꯃꯤꯡ ꯍꯪꯖꯤꯜꯂꯨꯕ ꯀꯌꯥ ꯑꯃ ꯇꯧꯔꯨꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯇꯦ ꯇꯊꯤꯅ ꯍꯥꯏꯔꯛꯄ ꯉꯥꯛꯇꯅꯤ ꯃꯁꯛ ꯑꯗꯨꯅꯒ ꯈꯔ ꯈꯖꯤꯛ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯊꯤꯅ ꯍꯥꯏꯕꯤꯔꯛꯂꯤꯕ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯃꯅꯤꯇꯣꯝꯕꯤꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯏꯀꯥꯏꯕ ꯈꯪꯗꯦ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯤ ꯍꯥꯏ ꯅꯨꯄꯥꯕꯨ ꯅꯣꯏꯗꯔꯣ ꯃꯩꯇ꯭ꯔꯕꯥꯛ ꯆꯥꯎꯏ ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯊꯤꯅꯤ ꯐꯪꯗꯕ ꯊꯤꯅꯤ ꯅꯁꯛ ꯈꯨꯠꯊꯤꯗꯨꯒ ꯑꯩꯅ ꯄꯥꯝꯕꯤꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯑꯩꯉꯣꯟꯗ ꯀꯥꯏꯁꯨ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏ ꯍꯣ ꯅꯈꯣꯏ ꯑꯣꯏꯅ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯑꯣꯏꯅ ꯃꯥꯅ ꯑꯣꯏꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯝꯗꯨꯅ ꯍꯦꯛꯇ ꯂꯥꯛꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯨꯕꯗ ꯃꯍꯥꯛ ꯋꯥꯔꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗ ꯃꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯎꯏ ꯍꯟꯅ ꯌꯦꯡꯂꯨꯔꯦ ꯆꯨꯝꯗ꯭ꯔꯤꯡ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯤ ꯏꯕꯦꯝꯃꯨꯅ ꯍꯩ ꯅꯪ ꯉꯥꯏꯈꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯕ꯭ꯔꯥ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯅꯪꯕꯨ ꯑꯩꯕꯨ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯕ ꯌꯨꯝꯗ ꯑꯁꯨꯝ ꯐꯅꯦꯛ ꯁꯥꯖꯗꯨꯅ ꯂꯩꯖꯕ ꯑꯩꯕꯨ ꯏꯃꯥꯅ ꯋꯥ ꯉꯥꯡꯗꯨꯅ ꯇꯠꯇꯅ ꯀꯥꯏꯍꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯋꯥ ꯉꯥꯡꯃꯟꯕꯗꯒꯤ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯅꯨꯄꯥ ꯄꯥꯝꯕꯒꯤ ꯏꯍꯨꯜꯗꯣ ꯑꯃꯨꯛ ꯐꯥꯎꯔꯛꯂꯤ ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯨꯔꯤꯕ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯅꯨꯄꯥ ꯊꯤꯕ ꯆꯠꯄꯒ ꯀꯥꯏꯗꯅ ꯍꯩ ꯅꯪ ꯃꯇꯣꯏꯅꯔꯥ ꯅꯃꯥꯏ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯥꯕ ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ ꯏꯀꯥꯏꯗꯦ ꯑꯃꯇ ꯏꯀꯥꯏꯔꯣꯏꯌꯦ ꯅꯪꯗꯤ ꯏꯀꯥꯏꯔꯣꯏꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤꯅ ꯏꯀꯥꯏꯔꯣꯏꯕ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯅꯤꯇꯣꯝꯕꯤꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯖꯔꯛꯁꯅꯨꯀꯣ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯑꯩꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯣꯏꯔꯤꯔꯕ꯭రా ꯌꯥꯝꯅ ꯍꯥꯏꯖꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯅꯪꯒꯤꯅ ꯇꯧꯗꯨꯅ ꯍꯥꯏꯕꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤꯅ ꯇꯧꯗꯨꯅ ꯍꯥꯏꯍꯟꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯏꯃꯥꯅ ꯑꯃꯨꯛꯀꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯉꯁꯤꯅꯦ ꯏꯃꯥꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯅꯃꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯕ ꯍꯧꯅꯒꯦ ꯍꯥꯏꯇꯥꯕꯅꯤ ꯀꯩꯅꯣ ꯅꯆꯥꯏꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯕꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯅꯨꯄꯥ ꯑꯃ ꯊꯤꯕꯤꯕꯁꯨ ꯅꯠꯇꯕ ꯏꯃꯥꯒꯤ ꯍꯥꯏꯕꯕు ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯕ ꯑꯗꯨ ꯅꯠꯇꯅ ꯏꯃꯥꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯒꯤ ꯃꯊꯧꯔꯣ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯩꯒꯤ ꯆꯤꯡꯒꯨꯝ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯖꯥꯠꯅꯤ ꯅꯨꯄꯥ ꯑꯃꯇꯪ ꯑꯣꯏꯁꯨ ꯊꯤꯗꯨꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯄꯤꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯑꯔꯤꯕꯤ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯏꯅꯦ ꯇꯥꯅꯤꯡꯗꯦꯕ ꯑꯗꯨ ꯑꯩ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕꯁꯦ ꯑꯗꯨꯗꯤ ꯂꯥꯜꯂꯤꯕꯁꯤ ꯏꯃꯥꯅ ꯇꯥꯔꯦꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡꯈꯩ ꯑꯩꯉꯣꯟꯗꯅꯦ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯀꯅꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯀꯣꯏꯆꯠ ꯆꯠꯈꯤꯅꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯨꯄꯥ ꯊꯤꯈꯤꯅꯤ
ꯑꯃꯕꯨ ꯐꯪꯂꯕ ꯍꯦꯛꯇ ꯐꯥꯅꯤ ꯑꯩ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤ ꯅꯆꯥꯒꯤ ꯆꯍꯤꯁꯦ 35 ꯁꯨꯖꯤꯟꯈ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯤ ꯏꯕꯦꯝꯃꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯎꯏ ꯅꯪꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯏꯁꯧ ꯂꯥꯡꯂꯒ ꯐꯔꯗ꯭ꯔꯣ ꯍꯥ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯂꯒ ꯅꯪꯒꯤ ꯅꯨꯄꯥ ꯐꯪꯂꯗ꯭ꯔꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯖꯠ ꯑꯗꯨꯗꯅꯦ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯗꯣ ꯑꯩꯅ ꯈꯔ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯍꯩ ꯑꯩꯁꯨ ꯅꯪꯁꯦ ꯏꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯦ ꯅꯪꯇ ꯉꯥꯏꯍꯧꯔꯦꯅꯦꯍꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯖꯥꯠꯅꯤ ꯅꯪꯅꯗꯤ ꯃꯁꯤ ꯈꯪꯗꯦꯅꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯃꯆꯥꯁꯤꯡꯕꯨ ꯑꯔꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯗꯕꯅꯤꯀꯣ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯃꯆꯥꯒꯤ ꯅꯨꯄꯥ ꯁꯦꯝꯗꯕ ꯃꯃꯥ ꯇꯥꯍꯜꯂꯗꯅ ꯅꯨꯃꯤꯗꯥꯡꯅꯤ ꯃꯅꯤꯇꯣꯝꯕꯤ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃꯨꯅ ꯂꯣꯏꯁꯤꯜꯍꯧꯔꯤ ꯃꯆꯥ ꯃꯃꯧꯁꯤꯡꯗꯤ ꯇꯣꯉꯥꯟꯅ ꯄꯤꯖꯈ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯍꯥꯛ ꯎꯏ ꯈꯪꯉꯤ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯕ ꯂꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯐꯅꯦꯛꯀ ꯑꯃꯠꯇ ꯁꯥꯔꯔꯣꯏꯗ꯭ꯔꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯅꯤꯇꯣꯝꯕꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯐꯅꯦꯛ ꯁꯥꯏ ꯁꯥꯕ ꯍꯥꯏꯕꯕꯨ ꯃꯤ ꯈ꯭ꯋꯥꯏ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯃꯄꯥꯜ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯗꯨꯅ ꯐꯅꯦꯛ ꯁꯥꯕꯅꯤ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯁꯥꯔꯔꯣꯏ ꯉꯁꯤꯗꯒꯤ ꯑꯩ ꯐꯤ ꯐꯅꯦꯛꯀ ꯑꯃꯠꯇ ꯁꯥꯔꯔꯣꯏ ꯑꯦ ꯀꯔꯤꯒꯤ ꯁꯥꯔꯣꯏꯗꯣꯏꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯐꯤ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯅꯨꯄꯥ ꯑꯃ ꯐꯪꯂꯒ ꯂꯨꯍꯣꯡꯗꯣꯏꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯂꯥꯡꯁꯤꯜꯂꯤꯕ ꯐꯤ ꯐꯅꯦꯛ ꯀꯌꯥꯝ ꯌꯥꯝꯂꯦ ꯎꯄꯨ ꯑꯁꯦ ꯆꯠꯇꯈꯩ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯏꯕꯒꯁꯦ ꯍꯦꯛ ꯊꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯀꯧꯕ ꯖꯥꯠꯇꯨꯃ ꯑꯩꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯦ ꯁꯥꯔꯣꯏ ꯅꯨꯄꯥ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯃꯈꯩꯅꯦ ꯑꯩ ꯑꯃꯠꯇ ꯁꯥꯔꯣꯏ ꯍꯩꯃꯥ ꯉꯥꯎꯔꯦꯗꯅ ꯅꯪꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯤꯕ ꯅꯨꯄꯥ ꯄꯥꯃꯟꯗꯅ ꯅꯪ ꯉꯥꯎꯔꯦꯕ ꯅꯪ ꯏꯃꯥ ꯊꯣꯛꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯋꯥꯈꯜ ꯈꯜꯍꯧꯈꯤꯒꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯤꯁꯤꯡꯁꯦ ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯗ ꯂꯩꯌꯨ ꯅꯪꯒꯤ ꯊꯣꯛꯄ ꯍꯦꯛ ꯂꯩꯌꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯤ ꯃꯅꯤꯇꯣꯝꯕꯤ ꯇꯨꯝꯕꯒ ꯌꯥꯕ ꯅꯠꯇꯦ ꯈꯥꯗ ꯑꯃꯨꯛ ꯑꯣꯟ ꯋꯥꯡꯗ ꯑꯃꯨꯛ ꯑꯣꯟ ꯃꯥꯇꯅ ꯑꯣꯟꯕꯗ ꯐꯃꯨꯡ ꯀꯥꯏꯗꯨ ꯇꯦꯛ ꯇꯧꯔꯕ ꯖꯥꯠꯅꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯅꯤꯇꯣꯝꯕꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯪ ꯑꯃ ꯃꯪꯂꯛꯏ ꯆꯍꯤ ꯑꯃ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯅꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯆꯍꯤ 19 ꯁꯨꯔꯕ ꯇꯣꯟꯗꯣꯝꯕꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤ ꯃꯅꯤꯇꯣꯝꯕꯤꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯧꯔꯤ ꯑꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯒꯤ ꯅꯆꯦ ꯃꯅꯤꯇꯣꯝꯕꯤꯅꯦ ꯀꯧꯔꯤꯁꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯏꯅꯦ ꯏꯆꯦꯒꯤ ꯇꯣꯟꯗꯣꯝꯕ ꯊꯝꯕꯥꯜ ꯁꯥꯠꯄ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟꯕꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯨꯝꯂꯛꯏ ꯏꯆꯦ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯄꯨꯈ꯭ꯔꯤꯗ ꯊꯝꯕꯥꯜ ꯍꯦꯛꯂꯤꯌꯦ ꯇꯨ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯍꯥ ꯀꯗꯣꯝꯗ ꯍꯥꯏꯕꯅꯣ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏ ꯁꯣꯝꯗ ꯂꯩꯔꯦ ꯑꯩ ꯃꯅꯤꯇꯣꯝꯕꯤ ꯃꯥꯕꯨ ꯎꯔꯗꯨꯅ ꯍꯩꯃꯥ ꯅꯪꯗꯤ ꯑꯗꯨꯗ ꯂꯩꯔꯕꯣꯏꯔꯦ ꯏꯆꯦ ꯂꯥꯛꯏꯌꯦ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯦꯜꯂꯤ ꯇꯣꯟꯗꯣꯝꯕꯅ ꯏꯆꯦ ꯐꯖꯕꯤ ꯇꯞꯅ ꯂꯥꯛꯑꯣ ꯆꯦꯜꯂꯗꯤ ꯇꯨꯁꯤꯟꯅꯤꯌꯦ ꯇꯨꯁꯤꯜꯂꯗꯤ ꯁꯣꯛꯀꯅꯤ ꯁꯣꯛꯑꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯑꯩꯒꯤ ꯃꯥꯡꯖꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪꯕꯨ ꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯏꯆꯦ ꯅꯪꯕꯨ ꯊꯤꯔꯛꯏꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯝꯕꯥꯜ ꯈꯔꯗꯨ ꯎꯠꯇꯨꯅ ꯍꯥꯏ ꯇꯨ ꯁꯤ ꯍꯦꯛꯂꯤꯕ ꯏꯆꯦ ꯐꯖꯕꯤꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯤ ꯍꯦꯛꯂꯤꯅꯤ ꯍꯩꯃꯥ ꯑꯩꯉꯣꯟꯗ ꯄꯤꯅꯕ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯅꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯗꯨ ꯏꯆꯦ ꯑꯩ ꯊꯝꯆꯦꯠꯁꯨ ꯍꯦꯛꯂꯒꯦ ꯑꯗꯨꯗ ꯐꯝꯂꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦꯕ ꯑꯗꯨꯒ ꯅꯨꯡꯁꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯁꯦꯕ ꯍꯦꯛꯂꯛꯑꯣ ꯏꯆꯦ ꯁꯤꯗ ꯅꯪꯕꯨ ꯉꯥꯏꯒꯦ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯩ ꯇꯣꯟꯗꯣꯟꯕꯅ ꯏꯁꯤꯡ ꯑꯗꯨꯗ ꯈꯔ ꯏꯔꯣꯏꯗꯨꯅ ꯆꯠꯂꯤ ꯃꯆꯦ ꯃꯅꯤꯇꯣꯝꯕꯤꯕꯨ ꯂꯛꯅꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯝꯆꯦꯠ ꯍꯦꯛꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯛꯅꯕ ꯁꯥꯔꯝꯃꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯀꯥꯎꯏ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯇꯣꯝꯕꯤ ꯏꯁꯤꯡ ꯑꯗꯨꯗ ꯇꯣꯟꯗꯣꯝꯕꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯤ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯪ ꯏꯔꯥꯛꯅꯔꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯕꯨꯡꯉꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯑꯩꯗꯤ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯀꯅꯥ ꯂꯩꯒꯦ ꯀꯅꯥ ꯂꯩꯒꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯪꯀꯟꯗ ꯀꯟꯗꯨꯅ ꯃꯊꯟꯇ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤ
ꯀꯅꯥ ꯂꯩꯒꯦ ꯃꯤ ꯏꯔꯥꯡ ꯂꯩꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯒꯦ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯑꯅꯛꯄ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯎꯗꯦ ꯃꯅꯤꯇꯣꯝꯕꯤ ꯃꯊꯛ ꯑꯗꯨꯗ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯄꯥꯈꯠꯄꯅꯁꯨ ꯃꯍꯥꯛ ꯂꯣꯏ ꯇꯣꯟꯗꯣꯟꯕꯅ ꯏꯁꯤꯡꯗꯒꯤ ꯂꯥꯎꯔꯛꯏ ꯏꯆꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯆꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯁꯤꯔꯕꯅꯤ ꯏꯆꯦ ꯅꯪ ꯀꯅꯥꯒꯤ ꯅꯨꯡꯁꯤꯅꯍꯧꯅꯦ ꯑꯩ ꯁꯤꯅꯤꯡꯗꯦ ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯌꯦ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯣꯕ ꯑꯗꯨꯝꯅꯒ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯅꯤꯇꯣꯝꯕꯤ ꯍꯦꯟꯅ ꯂꯥꯡꯇꯛꯅꯔꯤ ꯏꯆꯦꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯆꯦꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯏꯆꯦꯅ ꯅꯪꯕꯨ ꯀꯃꯥꯏꯅꯅꯣ ꯀꯟꯗꯣꯏꯁꯦ ꯑꯕꯨꯡꯉꯣ ꯏꯆꯦ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯏꯆꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪ ꯃꯅꯤꯇꯣꯝꯕꯤ ꯑꯗꯨꯝꯅ ꯂꯩꯊꯣꯛꯄ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯁꯤꯔꯁꯤ ꯆꯪꯂ ꯆꯪ ꯏꯔꯣꯏꯕ ꯍꯩꯇ꯭ꯔꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕ ꯇꯣꯟꯗꯣꯟꯕꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯗꯕꯨ ꯀꯜꯂꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯀꯤꯕ ꯂꯩꯇ ꯏꯁꯤꯡ ꯑꯗꯨꯗ ꯖꯝ ꯂꯥꯎꯅ ꯍꯦꯛꯇ ꯆꯣꯡꯊꯩ ꯃꯇꯧꯗꯨꯗ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯖꯩ ꯆꯣꯡꯊꯈ꯭ꯔꯦꯅꯤ ꯑꯁꯤꯒꯤꯒ ꯆꯣꯡꯊꯈ꯭ꯔꯦ ꯏꯔꯣꯏꯕ ꯍꯩꯇꯦꯁꯨ ꯍꯥꯏꯔꯒ ꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯏꯔꯛꯅꯗꯅ ꯌꯦꯡꯉꯨꯅꯦ ꯃꯈꯨꯠ ꯀꯥꯏꯁꯦ ꯃꯥꯅ ꯊꯣꯛꯄ ꯀꯜꯂꯤꯅꯦ ꯃꯅꯤꯇꯣꯝꯕꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯄꯪꯀꯟꯗ ꯀꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯏꯁꯤꯡꯗ ꯀꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯍꯦꯟꯅ ꯏꯁꯤꯡꯗ ꯂꯨꯞꯊꯈꯤ 마기 ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯁꯣꯏꯗꯅ ꯅꯣꯛꯀꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯥꯅ ꯑꯗꯨ ꯀꯟꯅ ꯇꯧꯔꯤꯕꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯍꯦꯛ ꯂꯦꯡꯗꯦ ꯃꯆꯤꯜ ꯑꯗꯨꯗꯅ ꯂꯥꯎꯔꯤ ꯏꯆꯦ ꯂꯥꯛꯑꯦ ꯅꯪꯕꯨ ꯀꯟꯕ ꯏꯆꯦ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯅꯪ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯏꯆꯦ ꯂꯩꯔꯤꯕꯁꯤꯗꯤ ꯇꯣꯟꯗꯣꯟꯕꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥ ꯑꯣꯏꯅ ꯃꯅꯤꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯌꯥꯔꯦ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯏꯆꯦꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕꯗꯩꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯂꯥꯎ ꯌꯥꯔꯦ ꯃꯊꯛꯇ ꯀꯥꯔꯁꯤ ꯁꯦ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯦ ꯃꯅꯤꯇꯣꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯆꯤꯡꯈꯠꯂꯤ ꯃꯅꯤꯇꯣꯝꯕꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯈꯤ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯃꯊꯟꯇ ꯈꯟꯖꯈꯤ ꯇꯣꯟꯗꯣꯟꯕꯅ ꯏꯆꯦ ꯇꯞꯅ ꯀꯥꯈꯠꯂꯣ ꯇꯞꯅ ꯑꯃꯨꯛ ꯅꯥꯟꯊꯅꯤꯀꯣ ꯌꯥꯝꯅ ꯅꯥꯜꯂꯤ ꯁꯦ ꯑꯩ ꯆꯤꯡꯈꯠꯀꯦ ꯍꯥꯏꯗꯨꯅ ꯃꯊꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯤ ꯃꯅꯤꯇꯣꯝꯕꯤꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯦꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯐꯥꯒꯤ ꯌꯥꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯂꯛꯅꯕꯅꯤꯗ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯍꯌꯦꯡꯈꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯏꯆꯦꯗ ꯈꯛ ꯇꯧꯒꯅꯨꯀꯣ ꯏꯆꯦꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯅꯪ ꯉꯁꯤꯗꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯅꯆꯦ ꯑꯩꯅ ꯆꯍꯤ ꯈꯔ ꯂꯤꯖꯔꯁꯨ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨ ꯏꯆꯦ ꯃꯅꯤꯇꯣꯝꯕꯤ ꯑꯩ ꯊꯝꯆꯦꯠ ꯍꯦꯛꯂꯛꯇ꯭ꯔꯤ ꯑꯃꯨꯛ ꯀꯨꯝꯂꯒ ꯍꯦꯛꯂꯛꯀꯦ ꯍꯥꯏꯔꯒ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯃꯗꯨꯗ ꯃꯅꯤꯇꯣꯝꯕꯤꯅ ꯇꯣꯟꯗꯣꯟꯕꯒꯤ ꯃꯈꯨꯗꯥꯡꯗ ꯇꯥꯞ ꯐꯥꯗꯨꯅ ꯀꯨꯝꯈ꯭ꯔꯅꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯅꯪꯒꯤ ꯑꯩ ꯊꯝꯆꯦꯠꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯂꯥꯛꯑꯣ ꯑꯕꯨꯡꯉꯣ ꯏꯆꯦꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯍꯜꯂꯨ ꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯁꯦꯕꯥ ꯁꯦ ꯃꯈꯨꯠ ꯑꯗꯨꯗ ꯀꯟꯅ ꯌꯥꯜꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯅ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯁꯦꯕ ꯅꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯑꯣꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯠꯂꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯑꯩꯉꯣꯟꯗꯕꯨ ꯏꯀꯥꯏꯐꯝ ꯊꯣꯛꯄ꯭ꯔꯅꯦ ꯑꯕꯨꯡꯉꯣ ꯁꯦꯕ ꯏꯕꯦꯝꯃꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯑꯃꯨꯛꯀꯁꯨ ꯏꯕꯦꯝꯃꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯀꯅꯥꯒꯤ ꯑꯕꯨꯡꯉꯣꯅꯣ ꯍꯧꯒꯠꯂꯨ ꯀꯔꯤꯒꯤ ꯆꯣꯏꯔꯣ ꯍꯧꯒꯠꯂꯨ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯍꯩ ꯏꯀꯥꯏꯗꯕꯤ ꯍꯧꯒꯠꯂꯨꯅꯦ ꯃꯃꯥ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯀꯟꯅ ꯄꯥꯏꯔꯒ ꯏꯀꯥꯏꯒꯅꯨ ꯀꯥꯏꯅ ꯍꯩ ꯏꯀꯥꯏꯗꯕꯤ ꯍꯧꯒꯠꯂꯨ ꯑꯁꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯕ ꯑꯁꯤꯗ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯗꯨꯅ ꯃꯪꯂꯥꯟꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯃꯅꯤꯇꯣꯝꯕꯤ ꯃꯤꯀꯞ ꯈꯪꯗꯣꯛꯊꯣꯛꯏ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯏꯕꯦꯝꯃꯨꯅ ꯍꯥꯏ ꯆꯥꯛ ꯉꯟ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯅꯪꯗꯤ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯅꯕꯨ ꯑꯣꯏꯔꯦ ꯃꯪꯗ ꯀꯔꯤ ꯃꯪꯂꯝꯕ ꯅꯪ ꯉꯥꯎꯔꯒ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯁꯤꯕꯨ ꯑꯩꯅ ꯃꯪꯒꯦ ꯍꯥꯏꯅ ꯃꯪꯂꯤꯔꯕ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯦ ꯅꯪꯅ ꯅꯨꯄꯥ ꯄꯥꯝꯕ ꯑꯁꯦ ꯑꯣꯈꯥꯛ
ꯌꯥꯝꯅ ꯄꯥꯝꯕ ꯖꯥꯠꯅꯤꯀꯣ ꯃꯪꯗ ꯐꯥꯎꯕ ꯍꯦꯛ ꯅꯨꯄꯥꯒꯤ ꯖꯣꯏꯔꯣ ꯂꯣꯜꯂꯦ ꯍꯥꯏꯕ ꯍꯣ ꯄꯥꯝꯃꯦ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯅꯆꯥ ꯑꯩꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯦꯡꯅꯤꯡꯗꯦ ꯏꯀꯥꯏꯗꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯖꯣꯏꯔꯣ ꯂꯣꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯒꯗꯤ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯅꯨꯄꯥ ꯆꯣꯞꯄꯒꯤ ꯂꯩꯅꯥ ꯑꯣꯏꯅ ꯍꯦꯛ ꯅꯥꯕ ꯇꯧꯔꯗꯅ ꯌꯥꯔꯦ ꯀꯅꯥꯅ ꯂꯥꯛꯄꯤꯌꯣ ꯍꯥꯏꯒꯦ ꯆꯠꯄꯤꯔꯣ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯅꯪ ꯃꯇꯨꯡꯒ ꯖꯣꯏꯔꯣ ꯂꯣꯜꯂꯛꯎ ꯃꯣꯟꯅ ꯅꯝꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯑꯍꯤꯡ ꯑꯁꯤꯗ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯨꯅ ꯃꯣꯔꯣꯝ ꯁꯣꯟꯗꯨꯅ ꯏꯕꯦꯝꯃꯨ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯍꯥꯏꯖꯩ ꯀꯔꯤꯒꯤꯅꯣ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯉꯁꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯥ ꯎꯔꯝꯂꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯃꯥ ꯑꯩ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯇꯣꯟꯗꯣꯟꯕ ꯏꯆꯦꯒꯤ ꯇꯣꯟꯗꯣꯟꯕ ꯅꯪꯕꯨ ꯏꯆꯦꯕꯨ ꯀꯥꯎꯔꯕ꯭ꯔꯅꯦ ꯏꯆꯦꯗꯤ ꯉꯁꯤꯁꯨ ꯅꯪꯕꯨ ꯀꯥꯎꯗ꯭ꯔꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯏꯆꯦꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯌꯦ ꯀꯨꯏꯔꯦ ꯅꯪꯒꯤꯅ ꯋꯥꯅ ꯄꯥꯎ ꯇꯥꯈꯤꯗꯕ ꯅꯪꯒꯤꯅ ꯄꯥꯎ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗꯣ ꯏꯆꯦ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯅꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯑꯩꯅ ꯆꯦꯟꯕꯗꯣ ꯃꯄꯨꯡ ꯐꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯆꯦ ꯑꯩꯅ ꯑꯃꯨꯛ ꯆꯩꯅꯥ ꯐꯪꯂꯤꯕꯁꯦ ꯈꯛ ꯐꯪꯂꯝꯃꯣꯏꯀꯣ ꯑꯔꯤꯕꯤ ꯑꯩꯒꯤ ꯆꯩꯅꯥꯕꯨ ꯅꯪꯅ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯌꯦꯡꯃꯛ ꯑꯩ ꯆꯠꯀꯅꯤ ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩ ꯆꯠꯀꯅꯤ ꯅꯪꯕꯨ ꯑꯃꯨꯛ ꯂꯣꯝꯒꯅꯤ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯐꯥꯒꯅꯤ ꯃꯤꯌꯥꯝꯅ ꯅꯨꯄꯥ ꯐꯥꯕꯤ ꯃꯅꯤꯇꯣꯝꯕꯤ ꯍꯥꯏꯖꯁꯅꯨ ꯑꯩ ꯏꯀꯥꯏꯔꯔꯣꯏ ꯑꯁꯣꯝꯅ ꯋꯥꯈꯜ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯤ ꯑꯍꯤꯡ ꯑꯗꯨꯃ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯤ ꯉꯁꯤꯗꯤ ꯃꯅꯤꯇꯣꯝꯕꯤ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯉꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯍꯩ ꯂꯩ ꯍꯦꯛꯇꯨꯅ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯃꯤ ꯏꯕꯦꯝꯃꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯊꯃꯣꯏꯗ ꯍꯥꯏꯔꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯉꯁꯤ ꯇꯧꯔꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯅꯤꯇꯣꯝꯕꯤ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯤ ꯀꯩꯅꯣ ꯏꯃꯥ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯀꯩꯅꯣ ꯅꯆꯥꯏꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯣ ꯀꯩꯅꯣ ꯉꯁꯤꯒꯤ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯗꯤ ꯉꯛꯂꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯊꯕꯛ ꯇꯧ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯁꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯉꯟꯇꯥ ꯍꯧꯗꯨꯅ ꯏꯔꯨꯒ ꯂꯨꯖꯗꯅ ꯂꯥꯏꯒ ꯈꯨꯔꯨꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯅꯠꯇꯦ ꯉꯔꯥꯡ ꯅꯃꯪꯗꯒ ꯀꯔꯤ ꯎꯔꯝꯒꯦ ꯍꯥꯏ ꯋꯥꯅꯤ ꯏꯃꯥ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯉꯁꯤꯁꯦ ꯍꯔꯥꯎꯅ ꯑꯩ ꯂꯩꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯀꯣ ꯍꯩꯃꯥ ꯃꯔꯝ ꯑꯗꯨꯗꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯅꯦ ꯅꯪꯁꯨ ꯍꯣ ꯉꯁꯤꯁꯦ ꯅꯆꯥ ꯑꯩ ꯆꯦꯟꯕ ꯌꯥꯅ ꯂꯩ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯉꯁꯤꯁꯦ ꯑꯩ ꯆꯦꯟꯕ ꯌꯥꯅ ꯂꯩ ꯍꯥꯏꯕ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯁꯦꯡꯕꯔ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯀꯅꯥꯒꯤ ꯃꯆꯥ ꯀꯔꯤ ꯂꯝꯗꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯍꯥꯏꯌꯨ ꯏꯃꯥꯗ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯝꯅ ꯍꯪꯈ꯭ꯔ ꯄꯣꯠꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯈꯪꯅꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯁꯤꯗꯅꯦ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯄꯨꯔꯛꯇꯣꯏꯕ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯂꯅꯤ ꯂꯣꯏꯅ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯁꯤꯗ ꯆꯦꯜꯂꯛꯏꯅꯤ ꯍꯥꯏꯅ ꯇꯧꯔꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯃꯌꯥꯝ ꯃꯈꯩ ꯂꯥꯛꯇꯨꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯅꯪ ꯅꯨꯄꯥ ꯐꯥꯔꯒ ꯁꯤꯗ ꯆꯦꯜꯂꯛꯇꯣꯏꯕ ꯅꯪꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯅ ꯈꯪꯄꯣꯟꯇꯦ ꯁꯤꯗꯤ ꯃꯇꯥꯡꯅꯅꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯅꯪꯅꯦ ꯆꯩ ꯆꯥꯅꯤꯀꯣ ꯅꯪ ꯏꯀꯥꯏꯗꯕ ꯌꯥꯝꯅ ꯇꯧꯒꯅꯨ ꯃꯃꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤ ꯅꯪ ꯀꯔꯤꯒꯤ ꯃꯗꯨ ꯈꯪꯗꯦ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯕ ꯑꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯑꯁ ꯃꯤꯒꯤ ꯃꯤꯋꯥꯕꯨ ꯀꯩꯅꯣ ꯃꯋꯥ ꯑꯃꯠꯇ ꯂꯧꯕꯤꯗꯦ ꯑꯩ ꯍꯣꯏ ꯃꯥ ꯃꯤꯅ ꯍꯥꯏꯅꯅꯤꯡꯕ ꯃꯈꯩ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯅꯆꯥ ꯑꯩ ꯀꯔꯤꯝꯇ ꯍꯦꯡꯅ ꯆꯨꯝꯗꯦ ꯑꯩꯒꯤ ꯍꯥꯏꯕꯨ ꯁꯦ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯅꯨꯄꯥ ꯑꯃꯕꯨ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯆꯦꯟꯕ ꯁꯤꯇꯅꯤ ꯏꯀꯥꯏꯗꯦꯕꯁꯤ ꯃꯃꯥꯏꯁꯦ ꯁꯧꯎꯟ ꯇꯣꯞꯄꯦꯕ ꯐꯅ ꯀꯟꯅꯗꯤ ꯅꯪ ꯍꯥꯏꯕꯅꯤꯀꯣ ꯅꯪ ꯏꯃꯥꯅ ꯌꯥꯔꯦ ꯏꯃꯥ ꯉꯥꯡꯂꯅꯨ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯁꯥꯎꯍꯟꯅꯨ ꯑꯩ ꯉꯁꯤꯗꯤꯅꯦ ꯍꯔꯥꯎꯅ ꯂꯩꯗꯣꯏꯅꯤ ꯂꯩꯅꯤ ꯍꯔꯥꯎꯅ ꯅꯪ ꯌꯥꯝꯅ ꯂꯩꯅꯤꯕ ꯅꯪꯅꯦ ꯅꯪ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤꯗꯣ ꯑꯃꯨꯛꯇꯪ ꯅꯪ ꯈꯨꯊꯤꯔꯒ ꯈꯪꯒꯗꯕꯅꯤ ꯏꯪꯅ ꯂꯦꯝꯅ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯉꯥꯡꯍꯧꯔꯣ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯦꯟꯈꯩ ꯑꯗꯨꯗꯅ ꯊꯟꯗꯅ ꯉꯥꯡꯍꯧꯔꯣꯀꯣ ꯑꯗꯨꯝ ꯍꯥꯏꯔꯝꯂꯒ ꯃꯅꯤꯇꯣꯝꯕꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯤ
ꯏꯕꯦꯝꯃꯣꯅ ꯍꯥꯏ ꯍꯩ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯇꯤ ꯅꯪ ꯈꯛ ꯇꯧꯅꯨꯀꯣ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯟꯕꯜꯂꯕꯅꯤ ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯃꯇ ꯈꯪꯗꯦ ꯅꯨꯄꯥ ꯐꯥꯔꯒ ꯁꯤꯗ ꯄꯨꯔꯛꯀꯗꯤ ꯀꯥꯏꯅ ꯄꯨꯗ ꯄꯨꯔꯛꯑꯣ ꯅꯪ ꯑꯣꯏꯅꯅꯦ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯒꯦ ꯃꯥꯇ ꯍꯦꯛ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕꯅꯦꯕ ꯑꯩꯁꯦ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯆꯥꯅꯣ ꯑꯁꯤꯕꯣ ꯍꯦꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯡꯅ ꯇꯧꯔꯤꯗ ꯃꯝꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯕꯦꯝꯃꯨ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯈꯜꯂꯤꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯃꯥꯅ ꯑꯣꯏꯅ ꯑꯆꯨꯝꯕ ꯁꯛꯇꯨꯅ ꯃꯆꯤꯜ ꯈꯨꯝꯂꯛꯇꯣꯏꯕ ꯈꯔꯝ ꯍꯥꯏꯅ ꯃꯁꯤꯕꯨ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯅꯠꯇꯦ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛ ꯆꯦꯟꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯥꯅ ꯑꯣꯏꯅ ꯅꯨꯄꯥꯗꯣ ꯁꯤꯗ ꯆꯦꯜꯂꯛꯇꯣꯏꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯂꯕꯗꯤ ꯏꯃꯥꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯅꯤꯗꯣ ꯃꯃꯥꯡ ꯊꯛꯇ ꯃꯤꯒꯤ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯅꯪꯅ ꯆꯦꯜꯂꯛꯄꯒꯤ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯅꯈꯤ ꯃꯗꯨꯒꯤ ꯃꯤꯋꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯡꯅꯔꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯗꯨꯝꯅꯒ ꯇꯧꯁꯤꯜꯂꯛꯂꯕꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯃꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯇꯦ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯨ ꯃꯥꯅꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯤꯕ ꯑꯩꯅ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯐꯕ ꯁꯦꯝꯕꯤꯕ ꯄꯤꯕꯁꯨ ꯉꯝꯗꯦ ꯏꯆꯥꯁꯤ ꯑꯃꯔꯣꯝꯗꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯦꯀꯣ ꯃꯥꯇ ꯉꯥꯏ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛ ꯃꯆꯥ ꯑꯅꯤ ꯌꯥꯎꯅꯈ꯭ꯔꯦ ꯀꯝꯗꯧꯗꯧꯅꯣ ꯁꯤꯕꯣ ꯃꯄꯥꯜꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯧꯔꯛꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯇꯥꯔꯕꯣ ꯏꯃꯥ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯏꯃꯥ ꯇꯥꯔꯕꯣ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯍꯥꯏꯖꯩ ꯍꯟꯗꯤ ꯍꯜꯂꯛꯂ ꯃꯥꯜꯂꯤꯁꯦ ꯃꯁꯤ ꯍꯜꯂꯛꯂꯕꯗꯤ ꯀꯣꯛ ꯏꯃꯨꯡꯗ ꯆꯪꯂꯛꯇꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯄꯥꯜꯗ ꯀꯣꯏꯀꯧ ꯀꯧꯔꯤꯕ ꯑꯁꯤꯕꯣ ꯍꯣꯏ ꯏꯃꯥ ꯇꯥꯗ꯭ꯔꯕꯣ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣꯃꯦ ꯑꯣ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯏꯕꯦꯝꯃꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯁꯨꯃꯥꯡꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯜꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨꯃꯛ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯏꯃꯥꯗ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯔꯝꯂꯕ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ ꯅꯍꯥꯟꯃꯨꯛ ꯅꯪꯅ ꯆꯦꯜꯂꯛꯂꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯉꯁꯤꯃꯨꯛ ꯆꯦꯜꯂꯛꯏꯅꯤ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥꯃꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨꯗ ꯏꯃꯥ ꯃꯥꯕꯨ ꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯁꯦ ꯐꯥꯔꯒ ꯄꯨꯔꯛꯏꯅꯤ ꯃꯤꯅ ꯅꯨꯄꯥ ꯐꯥꯕꯤ ꯃꯅꯤꯇꯣꯝꯕꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯃꯤꯅ ꯍꯥꯏꯅꯕ ꯋꯥꯕꯨ ꯏꯃꯥ ꯃꯋꯥ ꯑꯃꯇ ꯍꯦꯛ ꯂꯧꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯁꯦ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯨ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯗꯕꯤ ꯅꯨꯡ ꯍꯥꯏꯁꯤꯅꯤꯍꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗ ꯃꯅꯤꯇꯣꯝꯕꯤꯅ ꯆꯦꯜꯂꯛꯈꯤꯕ ꯇꯣꯟꯗꯣꯟꯕꯗꯨꯅꯤ ꯇꯣꯟꯗꯣꯟꯕꯅ ꯈꯨꯝꯃꯤ ꯍꯟꯗꯛ ꯆꯍꯤ 10 ꯁꯨꯈ꯭ꯔꯦ 10 ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯕ ꯃꯥꯒꯤ ꯆꯍꯤꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯆꯍꯤ 35 ꯁꯨꯔꯕꯅꯤꯅꯦꯍꯦ ꯃꯅꯤꯇꯣꯝꯕꯤꯅ ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯔ ꯉꯥꯡꯂꯛꯂꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯨ ꯑꯕꯨꯡꯉꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯅꯤꯇꯣꯝꯕꯤꯅ ꯅꯝꯗꯅ ꯍꯦꯛꯇ ꯇꯣꯟꯗꯣꯟꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅꯤ ꯇꯣꯟꯗꯣꯟꯕꯗꯤ ꯇꯁꯦꯡꯅ ꯌꯥꯖꯗꯕꯅꯤ ꯃꯈꯣꯡꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯊꯥꯡꯕꯒ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯏ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤ ꯃꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯟꯗꯧꯔꯤ ꯅꯪ ꯑꯗꯨꯗ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯅꯪ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯇꯣꯟꯗꯣꯝꯕ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯕꯨ ꯎꯏ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯂꯤ ꯆꯥꯎꯕꯤꯇꯣꯟꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯀꯩꯅꯣ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦꯅꯦ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯑꯩꯗꯣ ꯇꯥꯅꯤꯡꯗꯦ ꯋꯥ ꯉꯥꯡꯕꯗꯨꯅ ꯂꯥꯎ ꯊꯣꯛꯂꯛꯑꯣ ꯁꯣꯝꯗ ꯊꯣꯛꯂꯛꯎ ꯂꯥꯎꯑꯣ ꯏꯃꯥ ꯑꯩꯗꯣ ꯃꯁꯤ ꯊꯣꯛꯂꯛꯇꯦꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯏ ꯃꯗꯨꯗ ꯃꯅꯤꯇꯣꯝꯕꯤꯅ ꯏꯃꯥ ꯁꯨꯃꯥꯏꯅ ꯀꯥꯏꯗꯤ ꯇꯧꯕꯤꯅꯨꯗ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕꯅꯤ ꯍꯟꯗꯛꯇꯤ ꯇꯧꯕꯤꯔꯅꯨ ꯃꯥꯕꯨ ꯁꯤꯗ ꯊꯝꯕꯤꯔꯝꯂꯣ ꯍꯩ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯁꯥꯔꯤ ꯁꯦ ꯅꯆꯥꯒꯨꯝꯕ ꯑꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯈꯔꯁꯨ ꯋꯥꯈꯜ ꯈꯜꯂꯨꯅꯦꯍꯦ
ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯦꯛꯇ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯐꯥꯏ ꯍꯥꯏꯕꯅꯤꯗ ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ ꯏꯕꯦꯝꯃꯨꯅ ꯍꯦꯔ ꯆꯥꯎꯕꯤꯇꯣꯟ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯀꯔꯤꯗ ꯍꯦꯟꯒꯦ ꯏꯆꯦ ꯏꯆꯥ ꯄꯤꯁꯛ ꯑꯁꯤꯒꯤ ꯏꯖꯠꯄꯨ ꯃꯍꯥꯛꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯦꯗꯅ ꯑꯃꯨꯔꯛꯇꯒ ꯅꯠꯇꯦ ꯑꯅꯤꯔꯛ ꯁꯨꯅ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯆꯤꯟ ꯊꯤꯅꯨ ꯏꯆꯦ ꯅꯃꯥꯅ ꯆꯥꯃꯟꯅꯔꯒ ꯏꯆꯥ ꯑꯁꯤꯕꯨ ꯐꯥꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯁꯨꯝꯅ ꯈꯛ ꯇꯧꯅꯨ ꯃꯅꯤꯇꯣꯝꯕꯤ ꯏꯀꯥꯏꯕ ꯈꯔ ꯈꯛ ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯤ ꯃꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯟꯗꯧꯔꯤ ꯍꯥꯏꯔꯒ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯆꯥꯗ ꯍꯦꯛꯇ ꯐꯨꯏ ꯑꯃꯨꯛ ꯍꯥꯏ ꯏꯕꯨꯡꯉꯣ ꯐꯨ ꯃꯁꯤ ꯐꯨ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯁꯤ ꯐꯨ ꯐꯨꯔꯒ ꯈꯪꯒꯗꯕꯅꯤ ꯍꯧꯖꯤꯛꯄꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯂꯧ ꯐꯨ ꯌꯨꯝ ꯌꯧꯔꯒ ꯄꯨꯜꯂꯒ ꯑꯃꯨꯛ ꯐꯨꯒꯗꯕꯅꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯇꯣꯟꯗꯣꯝꯕꯕꯨ ꯍꯦꯛꯇ ꯐꯨꯔꯤ ꯃꯃꯥꯡꯗ ꯐꯨꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯉꯁꯤ ꯑꯃꯨꯛ ꯐꯨꯔꯤ ꯐꯨꯗꯨꯅ ꯃꯥꯕꯨ ꯄꯨꯈ꯭ꯔꯤ ꯃꯅꯤꯇꯣꯝꯕꯤ ꯅꯤꯡꯕ ꯀꯥꯏꯔꯤ ꯃꯥꯅ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯃꯥꯡꯂꯤ ꯍꯥꯏꯖꯩ ꯑꯅꯤꯔꯛ ꯁꯨꯕ ꯑꯁꯤꯁꯨ ꯑꯣꯏꯗ꯭ꯔꯕ ꯑꯩꯅ ꯋꯥꯁꯛꯂꯦ ꯑꯍꯨꯝꯂꯛ ꯁꯨꯕꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯦꯟꯅꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯑꯩ ꯂꯩꯅꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯐꯦꯠ ꯂꯩꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ